ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯅ ꯌꯨꯝ ꯄꯥꯟꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯍꯤ ꯑꯃꯗ ꯇꯣꯡꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯣꯡꯃꯤꯟꯅꯒꯗꯧꯔꯤꯕꯤ ꯃꯔꯨꯞ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯍꯧꯐꯝ ꯊꯣꯛꯏ꯫ ꯂꯥꯏꯔꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯃꯁꯛ ꯊꯤꯕ ꯑꯃꯁꯨꯡ ꯐꯖꯕꯅꯆꯤꯡꯕ ꯒꯨꯟ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯒꯨꯟꯗꯤ ꯏꯃꯥꯟꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯟꯒꯤ ꯃꯔꯥ ꯆꯦꯠꯄ, ꯑꯜꯂꯥꯍꯕꯨ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯀꯤꯕꯤ ꯃꯔꯨꯞ ꯑꯃ ꯐꯪꯍꯧꯔꯕꯗꯤ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯆꯧꯕ ꯗꯁꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯅꯤꯃꯛꯀꯤ ꯄꯨꯛꯆꯦꯜ ꯃꯥꯟꯅꯕ ꯋꯥꯈꯜ ꯇꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯁꯔꯤꯌꯠꯅ ꯇꯥꯛꯄꯤꯔꯤꯕ ꯑꯥꯏꯟ ꯑꯗꯨ, ꯅꯤꯌꯝ ꯑꯗꯨ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏꯕ ꯐꯗꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯇꯧꯒꯗꯕ ꯊꯧꯔꯝ ꯈꯔ ꯃꯥꯡꯗ ꯊꯝꯖꯔꯤ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯃꯁꯤꯗ ꯑꯃꯜ ꯇꯧꯔꯒ ꯄꯨꯟꯁꯤ ꯂꯦꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ, ꯅꯤꯀꯥꯍ ꯇꯧꯕ ꯃꯇꯝꯗ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯧ꯫ ꯑꯅꯤꯁꯨꯕꯗ, ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯕ ꯊꯕꯛꯇ ꯊꯧꯗꯥꯔꯛꯄ ꯉꯥꯏꯕ ꯇꯧꯗꯅ ꯏꯁꯥꯔꯥ ꯏꯪꯒꯤꯠ ꯐꯪꯕꯒ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯆꯤꯟꯗꯒꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ, ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯜꯂꯒ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯣꯏꯗꯕ ꯋꯥꯐꯝ ꯑꯗꯨꯈꯛꯇꯃꯛ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ, ꯅꯨꯄꯥ ꯑꯗꯨꯅ ꯉꯝꯂꯣꯏꯗꯕ ꯐꯤꯔꯣꯏ ꯐꯤꯗꯝ ꯂꯩꯌꯨ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯁꯛꯇꯤꯗꯒꯤ ꯍꯦꯟꯒꯠꯅ ꯆꯥꯕ ꯊꯛꯄ ꯑꯃꯁꯨꯡ ꯁꯦꯠꯄꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯈꯔꯆꯥ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ, ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯖꯤꯛ ꯑꯃꯁꯨꯡ ꯁꯤꯡꯖꯨ ꯈꯛꯇꯕꯨ ꯐꯪꯂꯕꯁꯨ ꯅꯌꯨꯝꯅꯤ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗꯤ ꯆꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥꯔꯤ, ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯕꯟꯗꯤ ꯀꯌꯥ ꯑꯃꯗꯤ ꯆꯔꯥ ꯁꯤꯠꯄꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯒ ꯁꯕꯔ ꯇꯧꯒꯗꯕꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ,